MANIPUR Top 20 News na tungan-tungan ba wala source hindi ko tsarga mata-matang di oiba maru oiba ipaw sing tatukon khanjai ahan headline da president ki MANIPUR Khongchata General Strike ki ating thamle NRFM lepa asigi president Draupadi Murmu na numit ini ki Khongchata tha asigi tarang matida laklaga ahing lek matung matang ginamita pangtukadaba nupilagi thorom da sarup yargani haibagi wafam lakwadagi underground organization ama oiba National Revolutionary Front Manipur NRFM ki Information and Publicity Secretary Central Headquarters sana jabu maite na kuyak piduna thadro bachero amada India ki president ki Manipur ki Khongchat General Strike ating thamle hari sero chira hai union lenga lon makha da Manipuri singna nikha ponba loilam konsiro da ekhoina hingakpa lelakpa chahi umra da taruk sujilakpa balena Manipur da Manipuri sing asuki matik marai chaithare lam khudingda kham thengna mayeng takhe haibada haingai lekle aikhoi isana isa hingjanaba kanjanaba hona bada kunai sigi nupi ki thodang haibisida miyeng khamjaraga yeknaba oibasu maruk oibasu aikoi Manipur kunai sida kunai sigi nupi na lokiba thodang asi uhanba khanba haibisi malengi oina miyoiba kunai gi nungda nupi kunai na tawbangamba thodang adu tongthokuna taki tambibani haibisida lande Manipur gi nupi lal haibisina malengi nupi kunai da arangba paujal piba ngambagi damak araba khudam oibasi aikoi gi ima singna semjabani amadi senajabani masigumba mayek laraba nupi lal ningsing numit asida Manipur kunai bu tasengnamak thong asinariba India lenga ki khwai gi makok oiba phampuriba mioi amabu karamba thagal tawba amasung tawdaba haibasidi ngasi gi Manipur gi ima kunai na wakai biu aduga India gi president Draupadi Murmu na Manipur da lakpa pungjada gi mak na Manipur da lairingai manungda Manipur pumba general strike thamle mai ising ana layeng nupi lagi thorom amasung media gi oinadi omthok jagani laipak amagi president natagana prime minister amada karamna ikai khumnagani haibasi ekhoisu khangjai adubu Manipur ekhoibu India gi makha ponba loilam amani haiduna ngami matago mikup khuding lalong khong duna sinaga otpi naibiba ngebagi hingbagi mari lainaba hiram punamak lekha tahanba India bu asengba yeknabani haidabagi maram baite thong asi Manipur na India gi makha pona laikhiba mikup tagi haukhbani ngasidi India gi president amadi prime minister bu Manipur gi miyamna asta sengna warawi kunai asibu khaibung tahalaba matung apangba themagum package khara lauthukpa thang khara saba sangaba karigumba matamda mafam khara da orep yung tamsilamlaga takpaki moithem kharada aikhoibu pangtha hanaba honariba asi irisa singna pangtha biganu Manipur gi puwari gi tangkak amada namduna Manipur bu India na khudum chankiba major agreement ki thaudoku ahingba oina Manipur kunaida pawdomliba Silong Red Land laiba Manipur Rajbari bu chahi asigi October 5 da ulfulta na thugaiba haibasi Manipur miyam gi maida India na til sisinduna lokha da intharaga hingna khumjinbibani India gi thawong adugidamak khoisauna Manipuri kunaidagi hawkadaba iho amadi thokadaba irangagi Naba Maiti Amadi Maiti Pangalda Singsep Thaduna Irang Nathedam Honaki Malingi Super Power Lepak Singa Ahok Kongtang Lokotuna Tingnabagi Kongjang Jangsiliba Drakbu Yokatuna Manipuri Tinglata Mafu Kangaba Lam Ekar Lisim Piagi Poppy Farm Laibasing Asigi Mapu Asi India gi President Amasung Prime Minister na Oipumtui Amasung Komja 2023 gi May Ohumdagi Manipur ta Sathai Iba Proxy War Asisu India gi President Amadi Prime Minister Anigi Thorangi Haibada Haiman Batok Loi Herki Amarom Tana Uchek Fanaba Thaklamba Lang Fagat Pagi Drive Sathakre Lambaki usek sing fan na ba lang thak pasigi matakta drive chataduna lakpaki saruk ama oina ngasi su Thawal Forest Division gi DFO Dr. Laisangthem Jisili gi miyeng makhada Thawal Forest Range gi staff sing na tungan ba maham sing da drive chatakre Thawal Forest Range gi Forest Officer Dinesh Chandra Salam gi labjing makhada Forester Khangembam Deepak na lusingduna ngasi angan ba ayukta range asigi manung dalaiba Chenam lokol amadi tentha Eco Park gi vulnerable area sing da petrolling chatuna drive chataki pa aduda uchek fan mi tamak thamlamba lang kyamru phagat kre hari ngasai chataki pa drive adubu lusingki pa Thawal Forest ki range ki forester agembam Deepak na hakibada aikhogi jurisdiction nom dalaiba tungan ba pachingda miramdagi par uchek kyana lam nanduna lairibsing asibu habidana ba amadi harpidana ba range asina koliba paching labuk singda ngasi fawba lepalitan drive chatanu lakli drive khodimakta uchek fan mi tamak thamlamba lang sing thengna ba asi yamna laibak thibani kanagum singna makha Tana range asigi manung channa laiba part amadi labuk singda makha tana lang thatuna lamnaki usek sing phabi ganu haiki ningsing bayai Manipur da ningtham tha changlakpada lamdam sigi tumhi chendaba ising tungba part singda arapa lam singdagi makhal makha kyagi uchek sing kumja khudingi hek partuna saktarari uchek sing asi ningtham losilaklaba matamda amuk hana pahidoribani tela matam khara makoina pamjaba ising nungsit aing asagi chang lairingaida lamdanduna thedangpham lowriba uchek sing asibu minung singalona yengbifam thoi makoibu Nuksi haitana nongmaina kaptuna amadi lang thatuna faraga yonba fawba yauribani hariba thabak sing asi makhatana chatadana ba lenga ki mari lenam sing namiyeng chingsilakli
ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯦꯛꯁꯤꯗꯦꯟꯗ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯂꯣꯏꯅꯕꯤꯅ ꯂꯥꯏꯀꯠꯅꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 9 ꯄꯨꯡ 8:45 ꯔꯣꯝ ꯇꯥꯔꯛꯄꯗ ꯈꯣꯡꯖꯣꯝ ꯄꯤꯑꯦꯁꯇ ꯀꯣꯟꯕ ꯈꯣꯡꯖꯣꯝꯒꯤ ꯗꯀꯥ ꯆꯦꯛꯀꯣꯟ ꯃꯅꯥꯛꯇ ꯏꯀꯣꯚꯦꯟ ꯑꯃꯒ ꯗꯤꯑꯥꯏ ꯇꯦꯇ꯭ꯔꯥ ꯑꯃꯒ ꯊꯦꯡꯒꯥꯏꯅꯕꯗ ꯏꯀꯣꯚꯦꯟ ꯊꯣꯔꯛꯄ ꯀꯛꯆꯤꯡ ꯆꯨꯝꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯔꯥꯃꯦꯁꯣꯔ ꯆꯍꯤ 53 ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯔꯥꯃꯦꯁꯣꯔꯤ ꯁꯣꯛꯄꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯅꯕ ꯄꯨꯈꯠꯂꯛꯄꯗ एल रामेश्वरी कन्बा ngamdana laikidre hairi thaudo asi matangda police na case ama lawatre SKTV की चीफ रिपोर्टर Ksh.Premchanda Kalyan Barua Award 2025 पिरकले नॉर्थ ईस्ट मीडिया फोरम ना होम इंडिया का खुसमनदुना अहुमलक सुबा Kalyan Barua Award 2025 पिननबा खंगलक पाउमिसिंगी मिंगसिंग लापथोरपदा अवार्ड असिगी इलेक्ट्रॉनिक मीडिया अवार्ड ना SKTV की चीफ रिपोर्टर Ksh.Premchanda पिरगनी हाइरी लाइफ टाइम अचीवमेंट अवार्ड ना नॉर्थ ईस्ट इंडिया रीजन दा जर्नलिज्म की लमदा सिंथानिंग ओइबा थौदांग लौबगीदमक नागालैंड पेस की मोनालिसा तंकी जादा पिरगनी हाइरी अदुगा इस कैटेगरी दना असम की दैनिक जन्मभूमि की चीफ स्टाफ रिपोर्टर अमल गोस्वामी दा पिबगलोना डिजिटल मीडिया कैटेगरी ना असम की प्रतिदिन डिजिटल की मुदुल कुमार अंतिका पिरगनी हाइरी अमरोंदना इंडिया दा अनौबा एयरलाइन हौदोपगी मतम चप चारे एविएशन मिनिस्टर लुपा करोड़ 24 रिफंड तौखे इंडिगो की ऑपरेशनल क्राइसिस बायोनरी चरक असिदा सिविल एविएशन मिनिस्टर राममोहन नायडूना हौजिक हौजिक लाइबाक असिदा अनौबा एयरलाइन हौदोप मतम चप चारे लेंगांगना एविएशन सेक्टर दा कंपनी अमखक्तना मोनोपोली तौबगी महुत्ता हेना कंपटीशन लेहनबा थबक पाखतकनी हाइना फोंदोखरे महाकना हाई थोरमेबा इंडिगो की क्राइसिस असि एयरलाइन असिगी मकुक थोंबसिंगना लेंगा की रेगुलेटरी डायरेक्शन सिंग इंदबदगी थोकपनी मसिगी मनुंगदा तिजिनबा सेंटरना मरी लेनबसिंगदा खहनकिब लेखरे ममांग थागी अमदा एविएशन मिनिस्टर ना मिफम पांथोक्तुना इंडिगो दा लेंगा की रेगुलेटरी डायरेक्शन सिंगी मतुंग इना थबक तौरीब्रा हाइना हंकी अदुबु इंडिगो की माइकेदगी निंगथिना पिरक्तबदा नतना अनोबा डायरेक्शन सिंग अदु चनदना लहनकिबनी फ्लाइट क्या कैंसिल तौना मियाम दा खुदोंग चादबा मायकनरिबा असिगिदमक लेंगा की माइकेदगी मियाम दा लाले हाइजरी अदुबु क्राइसिस असि इंडिगो की माइकेदगी चावना सोइबा लेबिदगी थोकपनी सेंटर लेंगा ना फ्लाइट कैंसिल तौबगी इशू असि लुमना लौबगा लोइना मसिगी मतंग दा चप चाब एक्शन लखुतुना मतुंग दामु खन्ना थोक्तनबा अमसुंग इंडिगो खक्तनतना अतोपा एयरलाइन सिंगदा यादे हाइबदु खंगननबा कोंथांग लखतनी लेपा असिगी एविएशन सेक्टर दा इंडिगो खक्तना अंगंबा साधुना लहनबगी मुहत तुंगा एयरलाइन सिंगा कंपटीशन तोहंदुना अथोय एहन तान हलबदी पैसेंजर सिंगी खुदोंचाब ओइगनी खंदुना लेंगांगना एयरलाइन सिंगी मरक्ता कंपटीशन लहनबगीदमक स्टेक होल्डर सिंगा तानागनी हाइरी अमदी लुपा करोड़ 24 रिफंड तौखी ऑपरेशनल क्राइसिस की सैथेंग खर मखै हंथरकपग लोइनना इंडिगो ना हौजिक फाउदा पैसेंजर सिंगी फ्लाइट कैंसिल तौखिबगी फ्लाइट टिकट की पुन लुपा करोड़ 24 रिफंड तौखे अमसुंग पैसेंजर सिंगी लगेज बैग लिसिंग मापन रोम एयरपोर्ट सिंगदा फंदुना लेरमदु लगेज बैग लिसिंग मरी चौंगादी कस्टमर सिंगी युमदा इंडिगो ना हक्थेंगना डिलीवर तौखे लेमहौरिबा पैसेंजर सिंगी लगेज बैग सिंग अदु पुंग 13 की मनुंगदा डिलीवर तौहनबा होनागनी अमसुंग लेमहौरिबा टिकट सिंगसु अतु मतमदा रिफंड तौरगनी हाइकी तारपदा डिफेंस मिनिस्टर ना मालेम की ख्वारी वांगबम हमदा लैबा वार मेमोरियल संगाखे लदाख लैबा गोलवान वैली इलान दा थवाइना पोंथापी खरबा इंडिया की इलामी कुंदा इकाई खुनबा उठिबगलोना मखोइबु निसिंगनबगीदमक साकिबा गोलवान वार मेमोरियल असि डिफेंस मिनिस्टर राजनाथ सिंहाना ऑनलाइन की खुतांगदा संगाखे गोलवान वार मेमोरियल असि मालेमदा ख्वाइदगी वांगबम हमदा साबा वार मेमोरियल नि वार मेमोरियल असि सी लेवल दगी फीट 13,400 रोम वांगना लैबा मफमदा साबनी संगाबगी थोरमदा वांगांग लदुना डिफेंस मिनिस्टर राजनाथ हाई ख्वाइदगी वांगबम हमदा सारिबा वार मेमोरियल असिना इंडिया सिना ममा लेपाकपु नुसिजबगी ख्वाइदगी चाव खुदम ओइरगनी कुंजा 2020 की जून कुंदा थौना फरबा इंडिया की लामी कुन असिना थवाइना कोंथा पिखिबदु वार मेमोरियल असिना मतम चुप्पगी ओइन निसिंग हनबा गमलगनी वार मेमोरियल असि साबदा बॉर्डर रोड ऑर्गेनाइजेशन BRO ना लौकिबा थौदांग थागतनिंगाइनी हाइकी संगाबगी थोरम असिदा डिफेंस मिनिस्टर ना माइखुम हांगोकिबा BRO की प्रोजेक्ट चामा कुनगा मंगागी मनुंगदा अमनी प्रोजेक्ट सिंग असिगी मनुंगदा स्ट्रेटेजिस ओइबा लंबी कुनगा निपान थोंग मौद्राग हुंदोय अमदी अतोपा प्रोजेक्ट या यावरी हाइरी हॉर्नबिल फेस्टिवल दा हौजिक फाउदा मियोय लाख अमगा लिसिंग 19 लाख है नागालैंड लेंगा की टूरिज्म डिपार्टमेंट ना सिंधुना कोहिमा दा लैबा नागा हेरिटेज विलेज दा पांथोकलिबा हॉर्नबिल फेस्टिवल असिदा ngasi नुमितारि नि चंबा फाउदा मियोय लाख अमगा लिसिंग 19 चौंगागा मौद्रा लाख हाइरी फेस्टिवल असि चयोल अमा मपुंग फारपदा लोकल अमदी डोमेस्टिक विजिटर सिंग नतना हानदगी फॉरेन टूरिस्ट लाखपगी मसिंगसु हेंगतपा उखी फेस्टिवल असिदा उलिबा नागा म्यूजिक आर्ट हेरिटेज अमदी तोंगान इंडिजिनस चिंजाक सिंगना मियाम की पुंगिंग चिंसिंकी हाइरी ताबदा यामना तुजुंबा थौदो अमदा हिंदू फ्रीडम फाइटर अमदी
loinabi magsam da thang la lenduna halamle hari ba thodo asi taka da thoki bani komja 1971 gi Bangladesh ki ningtam landa freedom fighter oikiba amasung maha ki loinabi lepa asi ki rangpur da laiba masa gi mayimda sakhangdaba singna thang la lenduna halamle hari sahi humdra ka mga suraba Yogesh Chandra Roy amasung maha ki loinabi Suvana Roy ngarang ayuk siduna alarambani yumlo nariba miyoi singna makhoi thongda kyara khanna thinduna kaurabasu kumlaktabdagi yumlo nariba singna changsilubada magasam da thangna lenduna siduna larama tengarkibani laikitaba matai mena adugi machanupa adu Bangladesh police ta thabak tawriba officer amani hari Muhammad Yunus na luchingba interim administration gi makhada laipa adu da maru oina hindu singi mathakta miot minai chathabadana hatok pibagi chang wakhaltuna lakibani mamang chahi gi July August ta laipa adugi hanagi prime minister Sheikh Hasina gi lengak tukraba matungda group masing yangdaba hindu singi mathakta miot minai gi thabak sing chathabagi chang wakhalakli hanagi PM Sheikh Hasina gi mathakta iho changsin khiba matam adu da laipa adugi police force singsu tamchina target tawduna lakibani mahiro singi iho na laipa adugi police singa pamdaba thawdu sing thokhanbada natana hatok pibadagi mathauda anjilaktaba kyasu yawibani thajaba ya paw amagi matung ina mamang chahi gi August ta thokiba tangdu lekta jaba matam adudagi ngasi phawbada Bangladesh ta matik chawa police force sing yawdana mathau tawduna lakli hari Bangladesh ki hanagi PM Sheikh Hasina na mamang chahi gi August ta PM oiba tokra matung kanglup ki marakta hana sunabagi chang ka hena wakhalaki hainasu minority writers group singa pongdoraki masing yamaba muslim singna masing yamjadaba minority singda maru oina hindu singa attack chathaki haina pongdokibadu anjinba propaganda ni haina interim lengaki advisor Muhammad Yunus na pongdokpa laikhrabani matai manabu minungsi leitana hatok pirambagi thawdok adubu exile da leiba awami likki luchingba Muhammad Ali Araf na yaringdaba wafum phongdokladuna lepa asigi ningtamnaba honabada achobu thadang lokiba freedom fighter sing amasung makhogi imung manung singda kihan khanganbagi chang nongmagi hengalakli hairi video asibu pawtumbada soikilan kiba yawabasu ngakpigani amadi channel asibu subscribe tawbigidamukta thagappa phongdoksari tung koina miyamgi siba tawbu ngamba oijage